Kanagumba lamlan mamisak amabu nang imong manung imi daw na loy na ruri. Nang namahak po may pakpayaba lambi kaya su tagluri. Selfie to na mateng kaya su pangluri. Aduga nanggi mari matazing kasuto na tinahaluri. Adubu misak asna nangwan o inawan slag to na nang imong manung asitum na halari hay nagkadlo. Matama sila nang nasoy na kalakani masi oitok payabra. Wari si baham na sagat pa oy da padwa wari na hay na. Asom hek kalak pa thok lava nang iwakan na si lalaw na hay ba si kanbiyu. India gumba crime na inakon malibak asuda makan kudimaki crime thoki hay ba si ekoy na kaufade. Sahi kharagi mamangda nang na bet prakas mother case ki matangda soy na taram lagani. Kesa si imong amabu miyoy karana pungtum na tiam thoki wagi wari ni. 2016 gi July gi tang taratari ni. Nimit asida nupi amagi asiba haksang ama Uttar Pradesh ki Hapur Kenenda ta na laiba thengnaragi. Manang nakpada laiba miyoy karana sangchilak tuna asiba si kanano masakhang rahay na jingli. Aduga pulis ta asiba haksang ama ta na laire hay na pau pirami. Pulis ki official team ama mapam adu yam thuna yawsilagi. Aduga nupi asibo kenel asidagi lawkhatlei. Manang nakpa sida kar ama sukham duna lei. Pulising asina kar asi nupi hatpada sisinaba oirangmani hay na singnari. Nupi asigi masak mamang asi khangdoklaba matungda pulising asina nupi asigi imung tabda laklei. Aduga yumi thong asi thillari. Adubo kanagumba amata tholak pulis ka wari watai saba tawrakti. Pulis ki kangbu asi mapana ngai hakti lep tuna lei. Kona thangdani makoina yum asi kanasu leitra hai basi khanglagi. Yumlon keron nabasing nasu imung asigi myoising asi kadai da satkrabno hai basi khanglamde. Yum asigi mi amata thiba phangaktabadagi pulis na oibya bamaram khara wakana sagatna puthoraglei. Makoina khalli nupi asigi nungsinabagi aronba wari khara family asina soina khanglamgani. Makoigi ijat lekha taba yaba thogdok khara tholakatore khanglakpadagi nupi asi makoina soidna hatokkiba oiramgani. Aduga asing asum asi khanglaktringaida yum asi thadoktuna punna siankiba oiramgani. Adubu masi pulis ki hendanba wakhanni. Tasengna hairabda pulisna case asigi matangda manung hutna lamsenba ngamdri. Makoi hojik case asigi thongjin yoksilakpada ngairi. Pulisna yum asigi me amata thiba phanglaktabadagi case asi sahi ani mukti namsenduna thamki. Adubo kanagumba amana pangthona utna ai tawbanga mamini haina unaba honarakpadagi case asi amukhana mathi phonglakibani. 2015 gi matamgi wari ni. Matam asida Prakash ko nupa ama Delhi gi Wajirabata financier ama oina lei. Haibadi mahaki yamlaba senpham sing loan oina thadaduna sendoi saaduna lei. Masiki sumathakta mahaki sauraba firon gi oiba showroom ama Majnu katilada lei. Prakash ki family asi amna nungaiba awat pa leitaba imung amani. Maki nupi sadana masanupa sahi kun suruba subam. Amadi masanupi sahi kun mathoi surubi nenana Prakash ki family asi hena masak phajaba mapung phaba family ama uheli. Nongma Ritesh ko nupa amana Prakash ki yumda laglaka hairagi. Ai anong business ama howedori masikidamak lagma pandraka oi. Senpham asi kakana loan oina pibiduna ai business asida mateng amutang pangbiyu. Ritesh Prakash na masak munna khangma misak amani. Maramasna 100% pham asi piragi haina Prakash na yakre. Adubo Prakash na kariguma nang na senpham asi piba ngamdrabadi. Masibo singba ngamgadaba guarantor ama soitaba mathau tai haina Ritesh ta hairagi. Ritesh na Abhishek Pal kauba Prakash ki family asibo masak munna khangba misak asina guarantor uhenduna lak mapan gi senpham asi lawkre. Hawrakpa matamdadi Ritesh na EMI gi senpham asi sang nai na thi. Adubo magi business asi mai pakpa ingam ngamlaktabadagi thagi therma senpham asi lap thokre. Prakash na magi senpham asi singdor o haina matam kya sang nangai duna leirami. Adubu senpham asi Ritesh na singdok pangamdri. Masdagi Prakash na Ritesh amadi Abhishek ta akanba pressure piragi. Sel sizinaba yaugdaba Abhishek su guarantor oirubadagi sen tolaba misak amagum makok paiba haibada oiri. Matam asida Prakash ki masanupi nena su luhonggadawri. Luhongmagi sel khara kaugadabagi mami urakpadagi Prakash na Ritesh ta sel singdu yade haibagidamak athiba wai sizinaduna sai. Aduga luhongba asigi mamangda senpham asigi tangkai khaktang oirabasu singdaba yaroi haina Ritesh amadi Abhishek ta akanma pressure pisilagi. Adubu Ritesh ki business asi hojikti mapung phana collapse tari. Business su maithirakpa aduga sel singdaba yaroi haina taksilakpa sida Ritesh asi makok paidna yam wana khanglami. Masidagi Ritesh na makoigi problem asigi permanent oiba yagadaba solution puthoksi haina Abhishek ta watana bahawraki. Matang asidagini anongba character ama haibadi Sonu ko misak ama Abhishek amadi Ritesh ki mateng pangnaba tholokkatriba asi. Sonu Prakash ki brother amagi masanupa ni. Mahak asi matam kharagi mamangda Prakash ki business asita yaurami. Adubu mahakna Prakash ki lantum amadi business asita mitari.
business asi marai chaithanaba honare haibasi Prakashna khaklagi masidagi Prakashna Sonubu magi business dagi tanthokhi nongma Sonu Abhishek amadi Ritesh makoi ahum asi punna phaminaduna Prakash ki imung manunggi matangda wari sanai Sonu na hairaki ai kakasi mabuk pattaba masa khaktai khanma misakni mangna akhoi bu awa phamna tahanbani karigum nakhoi na ai kakasi hat pangam labadi akhoi awa basi koklagani nakhoi gi toliba senfam adusu aina kokpi gani asigumba patrava idea asi Sonu na puthorakpadagi Ritesh amadi Abhishek na masina pharani khalakpadagi Prakash ki family asi loishinnabagi thorang yat pa hokre Abhishek na imung asi hana khangba oibana imung asida sangsilaktuna mateng pangsinaragi aduga Prakash ki masana pa Subhamga maru oinabasu honaragi makoi ani asi hojik maru haibadu oire Abhishek na Subham na hairagi hojik ki matamda gari thoba haijanba asi tangai fadi nangsu gari thoba haijallu aina nangi mateng soidana pangani Subham na hoine sumine gari thoba si tangai fadi haina khalakpadagi Abhishek ki wafam asida ayaba pire aduga nimit khudinge mabu gari thoba tambinaba Abhishek da hairami haina khibagi matung ina Abhishek na ayuk khudingi Subham mo gari thoba tambirami aduga marak-marakta imung manunggi miyoisinga thajabe hengkatnaba wari watai su tawrami amaromdana makoi ahumna sahi 13 khaktang suribi Manos ko nupa masa ama makoi gi plan asida yawnaba themlami kanagum amatana nupa masa asna crime asida chobo thodang ama lorokani haibasi khalude 2016 gi July gi tang 15 ni nimit asigi ayuk pung 13 tarakpa swaida Prakash ki phone asi khinglaki phone asida Abhishek na hairagi uncle gi gari tayar sing asi kuina siznaba yararoi loina segai rak tawri masi yam thuna sindok hokuna phagani ngasi si aigi thoidok pathaba karisu leite yaragari tayar sing asi ngasi sindok horasi Prakash na Abhishek ta singnaba machet amata faudana hairaki hoi fare adudi ngasi mak sindok horasi asumna Prakash amadi Abhishek asi mapana khamnu leiriba Prakash ki gari asida kakhalagli gari asi Abhishek na thawi aduga gari asi ki maningdana yamna ngakningai oiba mawongda Manos amadi Ritesh asi tuongna leiramlei car asing hak thoraba matung Prakash na wari saringaida Manos na tunglomdagi Prakash ki mangaksam asida classware amana yeslaglei aduga Prakash ase hata honaragli Prakash na masidagi nanthoknaba law khongduna masa ase farafra haiduna honai adubu Manos ka Ritesh kana wearers yam sena paikibana Prakash ase nanthokpa ngamdre gari ski manungda hojik Prakash ase siduna leire makoi uhumna Prakash ki asi faksang ase khawmagi manungda hapjallei aduga gari ski maningda hapjallami matang asida wahang ama soidra hangninglamgani mihat pasing asina haliba misak asi Prakash ni aduga kamdauna nenagi asi waksang asi kenel aduda taawduna leiram lebano thodok asi ga sengma wari asi khangakpa matamda adonggi thamoida thuklawa ma soidra phawrakkani mi amana phatlagi hairabadi asi phawgi sangda phatkano haiba du matang asina ningsenglagi mihat pasing asina apung barogi swaida Prakash as hatokre aduga hojik mogi thamoida akiba ma phawraklei makoina khalaki Prakash na yumdagi Abhishek loina thoki haibasi Prakash ki nupi sadana amadi masana pa Subham na uhowani karigumba Prakash na yumda hanjalaktre khanglabadi makoi khongul liraktuna makoi uhumasi soidna pharagani masidagi makoina mi amana hekta tawbangam loidaba tamthiba thabak ama tawge haina khalaklei Prakash ki misi asida witness amata lehawduna ba imung asagi mi kudimang si loina hatoklasi haiba uhamasida makoina yanare pungani tarakpa swaida Abhishek na Subham da call tawduna hairaki nangi babaga aiga mafam asida nangi car gi tayar lairi nangna karama makhalgi tayar pamno haibadu nang laktuna khalu lago ngaihak leraga Subham mafam asida yauslagi Abhishek na car aski manungda leiduna Subham da salak ama tawi Abhishek na hairagi nangi baba do tayar yomfam da lehawani nang laruso hairakpadagi aina nangmu mafam asida ngaiduna leirambani Subham na car asida tongkhalagi aduga car se thawba horoklei mapada chathaki baduga samanana Manos amadi Ritesh na Subham musu makhawita variation duna hatokre Marala jadaba karisu khangjadriba nongjariba nupa masa asi matang matam sadana hatok pikre mihat asiga samanaba mawongda sadhana amasung nenabasu mihat pasing asna hatoklei mataw asumna imung asigi miyoi mari ase hatoklei aduga carpet gumba posak amana yomsillei hakchang sing asidagi manam namlaktanaba yamlaba perfume su kapsillei aduga gari asigi maningda hapsunduna hopper tamna thawraklei mapamasida makoina asoba kenel ama ure masidagi makoina gari asi khamlaba matungda asi baksang asi kenel asida loina thadakre Prakash sadhana amadi Subham gi asi baksang asi ising asiki iselda tawthaduna pukre adubu nenagi asi baksang asidi mafam amada panduna lehaure mioi kharana nenagi asi baksang asi urakpadagi police ta paw pirakhibani July gi tang 13 nimit asigi ayukta Uttar Pradesh ki police na nenagi asi baksang asi laukhatle nupi amagi asi baksang ama kenenda tahduna leramba haibasi taraina lawba yadaba case amani matam asida social media gi influence su yamna leite aduna case asi social media singda yam kanna mathi phongmadi oikide
ꯑꯗꯨꯕꯨ ꯅ꯭ꯌꯨꯁ ꯆꯦꯅꯦꯜꯁꯤꯡꯗ ꯀꯦꯁ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯌꯥꯝ ꯀꯟꯅ ꯈꯟꯅ ꯅꯩꯅꯈꯤ꯫ ꯀꯦꯅꯦꯜ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯩꯔꯝꯕ ꯃꯤꯍꯥꯠꯄꯁꯤꯡ ꯑꯁꯤꯅ ꯁꯤꯖꯤꯟꯅꯔꯝꯕ ꯀꯥꯔꯗ ꯌꯨꯝꯐꯝ ꯑꯣꯏꯔꯒ ꯄꯨꯂꯤꯁꯅ ꯀꯦꯁ ꯑꯁꯤ ꯄꯥꯏꯈꯠꯄ ꯍꯧꯔꯛꯈꯤ꯫ ꯃꯈꯣꯏꯅ ꯅꯦꯅꯥꯒꯤ ꯐꯦꯃꯤꯂꯤꯒꯤ ꯃꯤꯑꯣꯏ ꯑꯃꯗ ꯈꯣꯡꯒꯨꯜ ꯂꯤꯕ ꯉꯝꯂꯛꯇꯕꯗꯒꯤ ꯅꯦꯅꯥ ꯑꯁꯤ ꯐꯦꯃꯤꯂꯤꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯍꯥꯠꯄ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯅ ꯋꯥꯈꯜꯅ ꯁꯥꯒꯠꯂꯛꯈꯤꯕꯅꯤ꯫ ꯆꯍꯤ ꯑꯅꯤꯃꯨꯛꯁꯤ ꯄꯨꯂꯤꯁꯅ ꯀꯦꯁ ꯑꯁꯤꯒꯤ ꯃꯔꯝꯗ ꯑꯁꯦꯡꯕ ꯑꯃꯠꯇ ꯈꯪꯕ ꯉꯝꯂꯝꯗꯦ꯫ ꯃꯤꯍꯥꯠꯄꯁꯤꯡ ꯑꯁꯤꯁꯨ ꯌꯥꯝ ꯃꯅꯤꯡꯇꯝꯅ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯂꯩꯔꯤ꯫ ꯃꯈꯣꯏꯅ ꯈꯜꯂꯤ ꯊꯕꯛ ꯑꯁꯤ ꯃꯥꯏ ꯄꯥꯛꯅ ꯄꯥꯡꯊꯣꯛꯄ ꯉꯝꯂꯦ꯫ ꯃꯈꯣꯏꯅ ꯇꯧꯈꯤꯕ ꯅꯝꯊꯥꯛ ꯑꯁꯤꯁꯨ ꯄꯨꯂꯤꯁꯅ ꯈꯪꯕ ꯉꯝꯗ꯭ꯔꯦ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ 2018ꯗ ꯗꯤꯜꯂꯤ ꯀ꯭ꯔꯥꯏꯝ ꯕ꯭ꯔꯥꯟꯆꯅ ꯏꯈꯪ ꯈꯪꯍꯧꯗꯕ ꯃꯑꯣꯡꯗ ꯃꯅꯣꯖꯀꯤ ꯈꯣꯡꯒꯨꯜ ꯂꯤꯕ ꯍꯧꯔꯛꯂꯦ꯫ ꯑꯗꯨꯕꯨ ꯃꯅꯣꯖꯇꯤ ꯀꯥꯔ ꯑꯦꯛꯁꯤꯗꯦꯟ ꯑꯃꯗ ꯁꯤꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯆꯍꯤ ꯑꯅꯤꯃꯨꯛꯀꯤ ꯃꯇꯝ ꯑꯁꯤ ꯇꯨꯃꯤꯟꯅ ꯂꯩꯔꯨꯔꯒ ꯍꯧꯖꯤꯛꯇ ꯄꯨꯂꯤꯁꯅ ꯀꯝꯗꯧꯅ ꯃꯅꯣꯖꯀꯤ ꯈꯣꯡꯒꯨꯜ ꯂꯤꯔꯛꯂꯤꯕꯅꯣ ꯍꯥꯏꯕꯁꯤ ꯍꯪꯅꯤꯡꯉꯥꯏ ꯑꯣꯏ꯫ ꯃꯅꯣꯖꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯦꯁ ꯑꯁꯤ ꯑꯃꯨꯛ ꯍꯧꯅꯅ ꯄꯥꯏꯈꯠꯂꯛꯈꯤꯕꯅꯤ꯫ ꯅꯣꯡꯃ ꯃꯅꯣꯖꯅ ꯅꯥꯄꯟꯒ ꯂꯣꯏꯅꯅ ꯀꯅꯥꯒꯨꯝꯕ ꯑꯃꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯆꯍꯤ 2ꯒꯤ ꯃꯃꯥꯡꯗ ꯃꯤꯑꯣꯏ ꯈꯔ ꯑꯩꯈꯣꯏꯅ ꯍꯥꯠꯇꯣꯛꯈ꯭ꯔꯦ꯫ ꯉꯁꯤ ꯐꯥꯎꯕꯗ ꯄꯨꯂꯤꯁꯅ ꯑꯩꯈꯣꯏ ꯑꯁꯤ ꯃꯤꯍꯥꯠꯄꯅꯤ ꯍꯥꯏꯕꯁꯤ ꯈꯪꯕ ꯉꯝꯕ ꯅꯠꯇꯦ꯫ ꯃꯇꯥꯡ ꯑꯁꯤꯗ ꯅꯤꯡꯊꯧꯒꯤ ꯃꯅꯥ ꯐꯛꯂꯥꯡꯗ ꯊꯦꯠꯂꯦ ꯍꯥꯏꯕꯗꯨ ꯅꯤꯡꯁꯤꯡꯂꯛꯏ"꯫ ꯃꯅꯣꯖꯅ ꯍꯥꯏꯈꯤꯕ ꯋꯥꯐꯝ ꯑꯁꯤ ꯗꯤꯜꯂꯤ ꯀ꯭ꯔꯥꯏꯝ ꯕ꯭ꯔꯥꯟꯆꯀꯤ ꯅꯥꯀꯣꯡ ꯌꯧꯔꯛꯈꯤ꯫ ꯃꯁꯤꯗꯒꯤ ꯄꯨꯂꯤꯁꯅ ꯅꯦꯅꯥꯒꯤ ꯀꯦꯁ ꯑꯁꯤ ꯑꯃꯨꯛ ꯍꯟꯅ ꯍꯥꯡꯗꯣꯛꯇꯨꯅ ꯀꯦꯁ ꯑꯁꯤ ꯃꯀꯣꯛꯇꯒꯤ ꯊꯤꯖꯤꯜꯂꯒꯦ ꯍꯥꯏꯅ ꯋꯥꯔꯦꯞ ꯂꯧꯔꯛꯈꯤ꯫ ꯑꯁꯨꯝꯅ ꯄꯨꯂꯤꯁꯅ ꯃꯅꯣꯖꯀꯤ ꯈꯣꯡꯒꯨꯜ ꯂꯤꯕ ꯍꯧꯔꯛꯈꯤꯕꯅꯤ꯫ ꯃꯅꯣꯖ ꯑꯦꯛꯁꯤꯗꯦꯟꯗ ꯂꯩꯈꯤꯗ꯭ꯔꯕꯁꯨ ꯄꯨꯂꯤꯁꯅ ꯀꯦꯁ ꯑꯁꯤ ꯃꯈꯥ ꯇꯥꯅ ꯊꯤꯖꯤꯜꯂꯛꯈꯤ꯫ ꯀ꯭ꯔꯥꯏꯝ ꯕ꯭ꯔꯥꯟꯆ ꯑꯁꯤꯅ ꯃꯅꯣꯖꯀꯤ ꯀꯣꯜ ꯔꯦꯀꯣꯔꯗꯁꯤꯡ ꯆꯦꯛ ꯇꯧꯗꯨꯅ ꯌꯦꯡꯉꯤ꯫ ꯃꯁꯤꯗ ꯃꯅꯣꯖꯅ ꯌꯥꯝ ꯇꯣꯏꯅ ꯀꯣꯜ ꯇꯧꯈꯤꯕ ꯅꯝꯕꯔ ꯑꯃ ꯄꯨꯂꯤꯁꯅ ꯊꯦꯡꯅꯔꯤ꯫ ꯍꯥꯏꯔꯤꯕ ꯅꯝꯕꯔ ꯑꯁꯤ ꯑꯇꯩ ꯀꯅꯥꯒꯤꯁꯨ ꯅꯠꯇꯦ, ꯑꯕꯤꯁꯦꯛ ꯄꯥꯜꯒꯤꯅꯤ꯫ ꯗꯤꯜꯂꯤ ꯀ꯭ꯔꯥꯏꯝ ꯕ꯭ꯔꯥꯟꯆꯅ ꯑꯕꯤꯁꯦꯛꯄꯨ ꯐꯥꯔꯦ ꯑꯗꯨꯒ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯑꯁꯤ ꯃꯈꯥ ꯆꯠꯊꯕ ꯍꯧꯔꯛꯈꯤ꯫ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯑꯁꯤꯒꯤ ꯑꯍꯥꯟꯕ ꯁꯔꯨꯛꯇ ꯑꯕꯤꯁꯦꯛꯅ ꯀꯦꯁ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯍꯥꯛ ꯀꯔꯤꯁꯨ ꯈꯪꯗꯦ ꯍꯥꯏꯅ ꯂꯣꯠꯅꯕ ꯍꯣꯠꯅꯩ꯫ ꯑꯗꯨꯕꯨ ꯄꯨꯂꯤꯁꯀꯤ ꯂꯤꯆꯩ ꯃꯔꯨ ꯑꯃꯗꯤ ꯁꯍꯨꯜ ꯄꯦꯇꯤꯒꯤ ꯃꯃꯥꯡꯗ ꯑꯕꯤꯁꯦꯛ ꯈꯥꯡꯕ ꯉꯝꯈꯤꯗꯦ꯫ ꯑꯕꯤꯁꯦꯛꯅ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯑꯁꯦꯡꯕ ꯑꯆꯨꯝꯕ ꯑꯁꯤ ꯍꯧꯖꯤꯛꯇꯤ ꯂꯣꯏꯅ ꯍꯥꯏꯗꯣꯔꯛꯂꯤ꯫ ꯑꯕꯤꯁꯦꯛꯅ ꯍꯥꯏꯔꯛꯏ, "ꯑꯩꯈꯣꯏ ꯑꯍꯨꯝꯅ ꯍꯥꯏꯕꯗꯤ ꯃꯅꯣꯖ, ꯔꯤꯇꯦꯁ ꯑꯃꯗꯤ ꯑꯕꯤꯁꯦꯛꯅ ꯄ꯭ꯔꯀꯥꯁꯀꯤ ꯐꯦꯃꯤꯂꯤ ꯑꯁꯤ ꯇꯨꯝꯅ ꯍꯥꯠꯈꯤꯕꯅꯤ꯫ ꯔꯤꯇꯦꯁꯅ ꯄꯨꯕ ꯂꯨꯄꯥ ꯂꯥꯛ 7 ꯑꯁꯤ ꯁꯤꯡꯕ ꯉꯝꯗꯕꯗꯒꯤ ꯑꯩꯈꯣꯏꯒꯤ ꯑꯋꯥꯕꯁꯤ ꯀꯣꯛꯅꯕ ꯁꯣꯅꯨꯅ ꯃꯥꯒꯤ ꯄ꯭ꯂꯥꯟ ꯑꯁꯤ ꯄꯥꯡꯊꯣꯛꯂꯁꯤ ꯍꯥꯏꯅ ꯁꯖꯦꯁ ꯇꯧꯔꯛꯄꯗꯒꯤ ꯏꯃꯨꯡ ꯑꯁꯤꯒꯤ ꯃꯤꯑꯣꯏ ꯄꯨꯝꯕ ꯑꯁꯤ ꯑꯩꯈꯣꯏꯅ ꯇꯨꯝꯅ ꯍꯥꯠꯈꯤꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯄꯨꯂꯤꯁꯅ ꯅꯦꯅꯥ ꯑꯁꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯍꯥꯠꯄ ꯅꯠꯇꯦ ꯍꯥꯏꯕꯁꯤ ꯈꯪꯂꯤ꯫ ꯃꯁꯤ ꯌꯥꯝꯅ ꯇꯝꯊꯤꯕ, ꯃꯤꯒꯤ ꯁꯦꯟꯗꯣꯜ ꯁꯤꯡꯕ ꯉꯝꯗꯕ ꯑꯃꯗꯤ ꯃꯤꯔꯥꯏꯔꯛꯄꯗꯒꯤ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯃꯅꯤ ꯍꯥꯏꯕꯁꯤ ꯍꯧꯖꯤꯛꯇꯤ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯂꯤ"꯫ ꯃꯁꯤꯒꯤ ꯃꯊꯪꯗ ꯄꯨꯂꯤꯁꯅ ꯀꯦꯁ ꯑꯁꯤꯒꯤ ꯍꯧꯔꯛꯐꯝ ꯑꯣꯏꯔꯤꯕ ꯔꯤꯇꯦꯁ ꯑꯁꯤ ꯀꯗꯥꯏꯗ ꯂꯩ ꯍꯥꯏꯅ ꯍꯪꯂꯛꯂꯦ꯫ ꯑꯕꯤꯁꯦꯛꯅ ꯃꯈꯥ ꯇꯥꯔꯛꯏ, "ꯏꯃꯨꯡ ꯑꯁꯤꯒꯤ ꯃꯤꯑꯣꯏ 4 ꯑꯁꯤ ꯍꯥꯠꯂꯕ ꯃꯇꯨꯡꯗ ꯔꯤꯇꯦꯁꯀꯤ ꯕꯤꯖꯤꯅꯦꯁ ꯑꯁꯤ ꯃꯄꯨꯡ ꯐꯥꯅ ꯂꯩꯈꯥ ꯇꯥꯔꯦ꯫ ꯃꯍꯥꯛ ꯃꯤꯒꯤ ꯁꯦꯜꯅ ꯈ꯭ꯋꯥꯡ ꯀꯣꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯔꯤꯇꯦꯁꯅ ꯃꯁꯥꯅ ꯃꯁꯥꯕꯨ ꯄꯥꯞꯅꯤ ꯍꯥꯏꯅ ꯈꯟꯈꯤ꯫ ꯃꯁꯥꯒꯤ ꯈꯨꯗꯣꯡꯆꯥꯕ ꯐꯪꯅꯕ ꯃꯔꯥꯜ ꯂꯩꯖꯗꯕ ꯏꯃꯨꯡ ꯑꯃꯕꯨ ꯇꯨꯝꯅ ꯍꯥꯠꯈꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯃꯇꯝ ꯄꯨꯝꯕꯗ ꯁꯣꯟꯗꯨꯅ ꯂꯩꯈꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯔꯤꯇꯦꯁ ꯗꯤꯄ꯭ꯔꯦꯁꯟ ꯅꯥꯔꯛꯈꯤ꯫ ꯑꯗꯨꯒ ꯏꯀꯨꯏ ꯀꯨꯏꯗꯅ ꯃꯍꯥꯛ ꯑꯁꯤ ꯂꯩꯈꯤꯗ꯭ꯔꯦ꯫ ꯍꯧꯖꯤꯛ ꯀꯦꯁ ꯑꯁꯤꯗ ꯆꯦꯟꯅꯕ ꯄꯨꯂꯤꯁꯅ ꯐꯥꯗ꯭ꯔꯤꯕ ꯍꯥꯏꯕꯕꯨ ꯁꯣꯅꯨ ꯈꯛꯇ ꯉꯥꯏꯔꯦ꯫ ꯃꯤ ꯍꯥꯠꯄꯗ ꯌꯥꯎꯗꯦ, ꯀꯦꯁ ꯑꯁꯤꯗ ꯆꯦꯟꯅꯗꯦ ꯍꯥꯏꯗꯨꯅ ꯁꯣꯅꯨꯁꯤ ꯆꯦꯟꯕ ꯌꯥꯕꯁꯨ ꯅꯠꯇꯦ꯫ ꯊꯧꯗꯣꯛ ꯑꯁꯤꯕꯨ ꯊꯣꯛꯍꯜꯂꯤꯕ ꯇꯝꯊꯤꯔꯕ ꯃꯤꯁꯛ ꯑꯁꯤ ꯐꯠꯇ ꯂꯧꯁꯤꯡ ꯄꯨꯊꯣꯔꯛꯂꯤꯕ ꯁꯣꯅꯨꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯑꯇꯦꯟꯕ ꯃꯇꯝꯒꯤ ꯃꯅꯨꯡꯗ ꯄꯨꯂꯤꯁꯅ ꯁꯣꯅꯨꯕꯨ ꯐꯥꯈꯤ꯫ ꯑꯁꯨꯝꯅ ꯀꯅꯥꯃꯠꯇꯅ ꯈꯪꯂꯨꯗ꯭ꯔꯕ ꯆꯍꯤ 2 ꯅꯝꯁꯤꯜꯂꯨꯔꯕ ꯀꯦꯁ ꯑꯁꯤ ꯑꯄꯪꯕ, ꯅꯥꯄꯟꯅ ꯉꯥꯎꯕ ꯅꯨꯄꯥ ꯑꯃꯅ ꯃꯍꯥꯛ ꯑꯁꯤ ꯇꯧꯕ ꯉꯝꯕ ꯃꯤꯁꯛꯅꯤ ꯎꯠꯅꯕ ꯍꯣꯠꯅꯔꯛꯄꯗꯒꯤ ꯃꯤꯍꯥꯠꯄꯁꯤꯡ ꯑꯁꯤꯒꯤ ꯈꯣꯡꯒꯨꯜ ꯂꯤꯕ ꯉꯝꯂꯛꯇꯨꯅ ꯀꯦꯁ ꯑꯁꯤ ꯁꯣꯜꯕ ꯇꯧꯕ ꯉꯝꯈꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯗꯣꯝ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯗ꯭ꯔꯤ ꯍꯥꯏꯕꯁꯤ ꯑꯩꯅ ꯈꯪꯖꯩ꯫ ꯑꯗꯨꯅ ꯑꯗꯣꯝꯒꯤ ꯑꯁꯪꯕ ꯃꯇꯝꯗ ꯄꯨꯛꯅꯤꯡ ꯂꯧꯁꯤꯡ ꯑꯣꯏꯕ ꯌꯥꯒꯗꯕ ꯀ꯭ꯔꯥꯏꯝꯒꯤ ꯋꯥꯔꯤꯁꯤꯡ ꯇꯥꯕꯤꯅꯕ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯤꯟꯕꯤꯔꯝꯃꯨ꯫ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯅꯤꯖꯔꯤ꯫ ꯄꯨꯝꯅꯃꯛꯄꯨ ꯃꯤꯡꯁꯦꯜ ꯃꯅꯤꯄꯨꯔꯅ ꯈꯣꯏꯔꯝꯖꯔꯤ꯫